Saiton Gram Panchayat की Manungda Congress Party की Oiba Thabak Thouram सिंह Boycott toubaga loinana Manipur Pradesh Youth Congress Committee की General Secretary Organization Anand Wahengbam Gram Panchayat asida Boycott toure haina laothokkhre hiram ase ka mari leinana ngase Saiton Gram Panchayat की प्रधान M Ibomchagi yumda pangthokpa paugi mifam amada Gram Panchayat asegi miyam gi mihut siladuna Khundrakpam Bina Kumari Kaubi Saiton dagi nupi amana hai Mamang chehigi me ahumdagi haukiba irang asigi epicenter oiriba kumbi asigi MLA bo Congress Party ki media panelist Anand Wahengbam na MLA dagi fam thado hairiba asi maram chade irang manung asida kumbi asigi miyam gi yaifanaba thaurang kaya MLA na paikatuna leidingai jerak asida political gi khudong chaba launa bo khonarakpa asi yamna laibak thibade irang asida maijai aikhoina mai pakna bo khonabagi mahut politics sanabi kano MLA masa makte irang asegi twetyang fangliba yamgi yaifana bathabak kaya paikhatuna leiribani haina bhangna makha chakhe Huzikti politics talk si akoigi lan se maitai lebak se kamaina kansigi haiba se masido oina ne political party khuding mang na ne mai onjan bio aduga mana tauri ba lan si de tauri iba performance tu gi matung ine miam na moi de ne adu moi gi sakti pizar kadabani adu huzikana thengnari ngai si da pham thadu o adu taw akoigi MLA di Saiton GP si da leiriba miam sina ne ma se matik saye na ne oina ne support tawraga leiribani kanapta na mai yaning da leite si dei si da pham thadu o adu tawi adu tawi noi court ne adugumba yadabado thengnaba mafam chana thengnabiru so koilaw laraga akoi hujik tension leiba miyam da ne sigumba se tawbiganu Wahengbam Anand amadi mahaki party se akoi Saiton GP sida ne magi political party gi oina meeting tawba khopa sigumba se thingzare oi call tawre mahaki moi gi party Gram Panchayat asigi ward member Saiton Nganu Kongi Bengali Singh Saiton Awang Laikai gi Maijai Pangal Kayana Saruk Yaduna Pangthokhiba Pawgi Mifam Aduda Saruk Yakhiba Saiton Gram Panchayat ki Pradhan M Ibomchana hai Anand Wahengbam na Kubi asigi MLA bo Manipur gi piyam mamangda lan uhana bo honariba ase athuba matamda sengdokpiyo Karigumba sengdoktaba taragadi Anand Wahengbam amadi Congress Party ki Thabak Thouram Singh khudaktage Saiton Gram Panchayat ta boycott tawre haina bhangna makha chakhe Kumbi ACG housing sitting MLA or an honorable MLA Sanasam Demton Singagi Mataka JDU na file over case Amaga election defeatibita Arana we always have a game matanga court ki labor wapa mama mana media ki thongda mana highway the wapam kara highway ki zamata timagi mataka ko mana siri marala du asing ba makangri bhawa nedrakan maram chan sing doktragadi haiba Anand Wahengbam amasung mahati political party Congress ki Thabak Thouram amata political mari leinana ko Saiton Gram Panchayat sida tawbai yaroi